Laingaki Director Transport Department Dr. Nebidita Laire Lakpamna ngasi thokiba office memorandum amana Mia Maruina Sakamari Panbagari Taudiba Miochingna Gariki windshield tinted glass black film Lapsinduna Tauba Sina Gari Manunga Lady Bissing Ubagi Sang Yamna Watana Maram Oirega law enforcing agencies in the Ayat Papire Masi Motor Vehicle Rule 1989 Ki Makada Ade Masi Rule Tugaibani Paramaduna Gari Taudiba Singna Motor Vehicle Act Rule Ngakno Satpiu Natrabadi Loge Oibaserak Pangani Hari Gari Singdagi Namduna Sel Kaibani Haiba Mio Ani Pare Impal West District is Sekmai area the Gari Singdagi Namduna Sel Loba the Zenaba Mio Ani Ngarang Police ki Kanguna Pare Hadi Paraba Mio Ani Edudi Wahengbam Binanta Singh Sahini Pugamanga Laipam Palace Compound Haidong Makong Maya Amadi Hijam Gogo Singh Elias Gogo Sahini Pugamari Kawi Laipam Wangkaining Tem Pukri Mapal Impal Isne Makoyani Porompat Police Station ki Manungsan na Laiba Wangkai Kaitel Asang Biamadi Wangkaining Tempukri Mapal dagi Pabani Hadi, Makoi dagi mobile handset ani 4-wheeler ama Pagat Pangam Le Hadi. Amarunda ngarang aina Thamkhre Manipur ki lan haulop ama oiba prepare progressive ki lanmi ama so Kaksing district ki manungsanna ai hang village waiting set me adagi police ki team amana phare hadi pharaba prepare pro ki lanmi asigi bami moirang them Roshan Singh Sahini Phukawi Kaksing district ki Sairel awang lekai digini mioi asi Kaksing district ki wang Sairel amadi Pangal Tabi area da leiba miyam dagi amadi tongan ba institution sing dagi namduna sel khaibada senaba mioi ni haiba khangbangam lei mongon dagi mobile phone ama phangbangam lei hadi Taubandong Thong Thingzele Haina Club ki Meitei ki Phongdoro Kre Netaji Memorial Club NMC Kongpal ki President Ramanan Sairemjana Khuyek Piduna Press ta Thadorok Serol amagi matungina matam kharagi oina Taubandong Thong ase Thingzinjare hadi Thong ase Thingzinbagi matang da club asina thamlagliba wafamdi hauzik leidiba Taubandong Thong ase thugairaga anoba ma saba ki thabak athuba matam da hauragane maram asina matam kharagi oina Thong ase da jatoka sen tawbagi Athingba thambane miyam ki mafamdagi so cooperation nijari loina na khudung sadaba sigidamak NMC na nungai tabasu ulakle NPP ki President joykumar na sengtokadabani haina phongdorakre ngarang April amagi numitang pung 9:09 rum taba matamda NPP ki President Yumnam Joykumar ge X account amada Manipur ki Meitei singamadi khunai asibu sokpa yaba wafam phongdoklakpa ase tasengna yamna kanna condemn tawi haina uripo apunba lup amadi uripo apunba nupi lup ki Meitei dagi phongdorakle wafam ase ngasi pawmi singa unaba amada uripo apunba lup ki secretary na phongdokkibani mahana makata na hai athuba matamda NPP ge President Joykumar na hai ki wafam adu lan khre haina Manipur miyam khangna sengdokadabani tasengna hairabada rajniti gi oiba wafam da NPP bu oiro BJP bu oiro makhoi gi marakta makhoi masel launa bangang ba kadisu akai bu leite tawbatabu ilamdam Manipur ngak na bagi damak mangjil thana song thoragli ba khul ngak waisil nauk sing ireicha sing solakpa yaba wafam sing NPP gi President Joykumar na thamlakpa sina maram oiraga mipum khudimak ki mafam da khoi shauna ba pokhalle mahana phongdok ki ba wafam sing na Meitei sing bu yamna lana uhanba haibadu oire loina na leiba asagi haurakpam puari chapchana khangbiraga phongdoklamba oirabadi yamna phagadabane adubu mahana phongdok ki ba wafam sing asi natabada makoi gi rajniti gi oiba hunabagi leiba asagi oina achoba thodang lauriba arambai tengol amadi Manipur gi khulnga poisil nau sing sokpa yaba wafam sing amata political party sing na thambirakano makhata na sigum thabak sing asi rajniti tawriba sing na tawbiganu loina na NPP gi President Yumnam Joykumar na phongdok ki ba wafam sing adu lale soikre haina leiba miyam mamangda sengdorakadabani haiba wafam su phongdokki nakala maromda KCP MC Progressive Facebook page tagi warol thamlakre madade Kanglaipak Manipur da leiriba NPP National People's Party gi mathakta Athingba thamlei joykumar ex MLA athubada sangjarakadabani KCP MC Progressive haina KCP MC Progressive ki page ta warol thamlakre hena akupa warol gi dama official oba pawngai minase Relief camp ta leiriba singna phamgadaba laisa kaithel haina mingthonba kaithel ama langthabal kunjada hangdokre Impal West District ki langthabal kunjada ngasi laisa kaithel haina mingthonba anoba kaithel ama hangdokre hairiba mafam asida 2023 ki May 3 dagi Manipur da thokleba irang asina maram oiraga relief camp ta leiriba amadi masake senthok lambi leijadrabi nupi ngaktana phamgani kaithel asi lamdam ase ki selmitlon kharadang oirabasu phagat hanabagi pandamda Youth of Manipur yom na paikhatpa project work culture ki makhada hangbani hairi
hairadi nauna hangliba laisa kaitel hairiba asida tongan chana thaknabagi polamsingna mapung oina yongadaba stall sing hangliba kaitel asiga mari lenana yomgi general secretary SK Salamna phongdokibada kaitel asi maru oina kangluki irangna maram oiduna mayum makai laijadabadagi relic camta lairiba nupi oibising imung manung pugadaba nupi sing amade mahimasing tamna sel tanbagi wakhalo laibi nupi singna phamgadabane kaitel asi ahanbo oina stall tara khara hena phamduna hangane adubu miyamna support tawbirabadi ahenba stall sing haptuna nupi singbo ahenba senthok lambi lehangani haiki mahana makhata na phongdokibada kaitel asida stall phamleba singi maikaidagi irang asina maram oiduna thabak suningai lairamdaba adu youth of Manipur na dukan phamnaba mafam piba asina maram oiraga sel tanba khara dingamlagani miyamna su relic camta lairiba inmate singna nongmada thengnariba awaba sing amade laita lairaba imung singi awaba kaya asibu ubiraga kaitel asida lakpiduna pochai leibiyu makhoibu sagatpiyu haiki kaksingi SP Priyadasini bujiri baumki SP oina transfer tawba sunya yaro haina pisakna phongdorakre kaksing district ki SP oina thaupuribi Priyadasini laisram jiri baamda transfer tawriba asi sanaba yaroi jiri baumki SP bu kaksing da transfer tawragliba asi su sana halakpa yaroi haina kaksing bazar board kaksing kaitel imalup amadi kaksing apunba lupki mihut singna Manipur ki governor da memorandum pisinkre governor da memorandum pisilloraga thoraglaba matungda governor ki gate mamangda paumi singa unaba amada kaksing bazar board ki member moirangthem pisakna phongdokibada kaksing district ki SP asi ngahak laitana sinbana kaksing da afaba makhalgi thabak tawnaba honaba amadi SP ga toro khoidanana khananaba honarakpa matamda transfer hek tawbana kaksing gi miyamda sauna district asi ki SP ga gap ama lehale mahana makhata na phongdokibada haujik nauna transfer tawriba SP Priyadasini laisam asisu district asi da SP oina thau purakpa tha ani phawba phadre SP asi ga sakhang maikhang naduna thabak kaya tawnaba honarakpa matamda amuk transfer tawriba asi laibak thibani mahakpu jiri bamda transfer tawraga jiri bam ki SP bu kaksing da transfer tawrakpa haibasi sungya yaroi SP Priyadasini kaksing dagi satkiba yaroi amadi jiri bam ki SP oiramba asisu kaksing da SP oina lakpa yaroi haiki Meitei ga kuki ga khanaba nate kuki na Manipur thugaina bu honarakpani haibasi Bharat lengak na khangpham thui haina kanglaipa ki maina ga editorial da thamlakle Manipur da haukiba sahi 2023 ki May 3 dagi hauna thokdiba lal asi loisinbada yumpham oiduna Bharat lengak na lakleba April 5 da Meitei kuki ani gi marakta wari sananabagi thabak ama honariba asi afaba khongthangni haina lawi adubu Bharat lengak na khangbigadabadi Manipur da thokdiba lan asi Meitei amadi kuki phurup ani gi maraka soknaba lal nate kuki singna Manipur gi apunba saktam thugaiduna kuki len semnaba honarakpa lal ni haibasi khangpham thui maduna tana lal asi Meitei amasung kuki phurup ani gi marakta khanabani haina Bharat lengak na lawba tarabade aduki matik lan ba haibadu oigani lan asi gi horokom karino haibadu Bharat lengak na mayek sengna khangpham thui khudam oina hairabada Manipur gi apunba saktam thugaina ba kuki narco terrorist singna honaragliba asi Bharat ki apunba saktam thugaina ba honarakpani haina Bharat lengak na lawdabagum tawriba asi yamna lale Manipur gi apunba ngangkhai manungdagi kuki singi oiba separate administration semnaba Manipur miyam gi mathakta kuki terrorist singna akanba landa sa tharakibani Meitei singna kuki singi mathakta karigoma makhal amatagi khanaba haukiba laite Manipur da lairiba phurup kanglup kuntragani thoirom asi amata oina nungsi sanana laiminanaba majority oiriba Meitei community na honaduna lakhibani adubu Manipur gi apunba ngangkhai manungdagi mapandagi changsilakiba yumdangmana kainaba haibadu oiraba kuki singna kuki len semnaba Manipur miyam amasung Manipur lengak ki mathakta nongmai bom top sizinaduna landarakibani Churchanpur Tenopal Kangpokpi amadi Jiribam district na singwa mafamda yelangoidagi nungsi sanana laiminarakiba Meitei community gi yung kaya mai thaduna kuki terrorist singna talakbadagi haujik relic camta miyoi lising hompugi mathakta awaba pulsi lenduna lairakibani kuki terrorist singna drone sizinaduna bom thadaduna misam miyam hatpagi thabak satharakpada natana missile rocket phawba sizinaduna misam kaya hatkrabani haujik phawda kuki terrorist singna phajin khibadagi miyoi kunthra rongi mayada thiba khangdana lairibani makhoina Meitei kaya pharaba matungda tamthina mi hatpagi video footage kaya social media da thagalakpada prithvi gi miyamna mayek sengna uba phangkrabani adubu ngasi phawba kuki terrorist singna satharagliba terrorist ki thawong asi laksinanaba amadi ain gi matengna sairakpinaba Bharat lengak na lokhatpham thokpa thabak adu lokhatana lairakibani haibada haimanba thokloi adubu haujik mang takpa loiraga wakhal taragi haibugum yamna thengna Bharat lengak na Meitei kuki ani gi marakta wari sananabagi thabak sathagani hairibasigi mahutta Manipur thugainaba honariba asi kuki terrorist singna ni haibadu mayek sengna khanglabani na makhoibu maithiba pinaba Bharat sarkar na lokhatpham thokpa thabak adu mapung phana lokhatpana achumba khongthang oigani masigi mayek senglaba khudam haibabu kuki terrorist singna buffer zone amadi red zone haina laukthokduna thamliba asi phawba Bharat lengak na paikhatpham thokpa thabak paikhattaduna Manipur miyam chathok chasin tawba ngamhande Union Home Minister Amit Shah masamangna Manipur pumbada free movement tawhangani haina thabak paikhalakpa haurakpada kuki terrorist singna terrorist ki thabak chatharak
ꯂꯣꯏꯅꯔꯛꯄꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯨꯅ ꯑꯔꯦꯝꯕꯗ ꯇꯥꯈꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯂꯧꯈꯠꯄ ꯍꯥꯏꯕꯁꯤꯅꯤ ꯂꯣꯏꯅꯅ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯀꯔꯤꯁꯨ ꯈꯟꯅꯕ ꯂꯩꯈꯤꯗꯦ ꯌꯨꯝꯗꯥꯡꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯩꯇꯩꯁꯤꯡꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯚꯥꯔꯠ ꯀꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯈꯪꯅ ꯊꯕꯛ ꯂꯧꯈꯠꯄ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯊꯝꯂꯛꯂꯤ District SP ani yauna police officer taraga mari transfer tawkhre District ani ki SP yauna Manipur police ki officer taraga mari tongan bamafam da transfer thakre haina Personnel and Administration Reforms Department na thokpo order da man hairi order du da hai Jiribam District ki SP Sheikh Muhammad Zakir Kaksing District ki SP oina transfer tawkhre aduga Kaksing District ki SP Priyadarshini Laisamna Jiribam District ki anowe SP oina transfer thakre Nakalamuram da Yaripok ki SDPO Gaurav Dograna Singjamai SDPO oina transfer thakre aduga ahanba Manipur Rifles ki Assistant Commandant Abhinavna Kangpopi District ki Additional SP Additional Charge puragani masigi mathakta Koijam Sadanandana Imphal East District ki Transfer Control Police ki anova Additional SP oiragani amasung Kaisam joykumar na Additional SP Vigilance oina transfer thakre amaronda ratna nga sepamna CID SD ki anova Additional SP oiragani hainasu order dunamkha tari eviction tawragani hairi DC Imphal West M Rajkumar na Imphal City Cleanliness Flood Zone area gi maphamda Waisel Maril Nagalala Nambul Turel gi nopok thangbagi lam Kaisam Pata gi Kaisam Thong Elangbom Lekai gi Nambul Turel mapanda lam khopsinduna tongan ba sengba sagali baseng mapu na April 18 phawgi manungda sidok naba eviction order thokre hairi